मोरेदा लेरिबा सेक्यूरिटी पर्सनल सिंगदा अटैक तौनबा पुरकपा आईडी गा कोनना कुकी नुपा अमा एआर ना फारे पाव असी ngasi nungthil phongkiba kanglai paki maira pause dagi lokhatchabane border town more ngak senbagi thabak tawriba state amadi central security force ki mathakta kuki terrorist singna landana bagi thabak paikhat paleptre masiga mari lainana ngasi moreda laiba kuki nupa amana IED bomb puraka chalambadagi manga suba Assam Rifles ki kangbuna faraba matungda more police station da khusinakre haire pausi asina phangba pawgi matungina de improvised explosive device IED ga konana faraba kuki nupa dugi maming Solen Haukip Elias Lenin sahi nifu apokpa Helmang Haukip kawe laifam mission bank more dagi ni haire miyoy asina ngasi ayuk pung 9 kuntra rom tarakbada more police station dagi kilometer ahum lom salaga laiba more college yauramdai bypass road mapada lakpada mga suba Assam Rifles ki kangbuna singnabadagi check tawbagi thabak chathakhe maduda miyoy asina puduna lakpa leather gi bag masa ama check tawba matamda bag adugi manungda IED gi bomb sing yauramba thengnakhibane khudakta IED ga konana fagalaba kuki nupa ase mangondagi fangkhiba IED singa loinana more police station da khusinakre haire